이시기 뭐자네미. 아마 클래스 만에는 누피 싱웨나. 어이 클래스 게 어떤 뭐게나? 클래스 아이 각드니다. 아들이 샤히 슈드리니. 사두는 뭐 파리니 그노. 뭐 파리지 나 때문에 니까. 뭐 아니다 도와. 오실레방 앞에 하지고 때문에 들어. 어이 아두부디 나 때문이네. 야 아두기 난 게임도 바클로론. 이나오는 쌍 마팅 빵나 라버지고 아두 못한 거 마팅 빵 무디 그슈 나티네. 아 라오서서. Bintang, orang kalau pas waktu itu orang juga jenisnya atau orang beda. Halo, itu. Ai lai hey. Pambil. Ai, 뭐 아니네. Pari bangang siga mari lenya bibra. Ai she masane. Nupa se guli susaine. Nupa matum dawsida. Keni yok pe khudam phangi. Mine wara pangam jabadi line ware habadun. Khara tot khraban. Lo kapta na he regale hoban. Oh pia. Sei mini ne. Mase office ni. Mo pia. Mama sa khangdro. Please interrupt me not. Ngapi? Please get up. Sawa. Sa, mapanda. 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 Mapanda to sa. Mapanda. Ai talk. Guardian warabadi munna khangbiyo. Hoi madam. Sigumba thaudokta mungcha thiribase nupini. Makhoi ani masa sona khide habasi medical report na sukhangi. Makhoi ani gi manaba pakhum na sukhangi. Nupi masa adudi makhoi class ki roll number 1 ni. Para phadabagi ozana khupanga than bani hai. Ikai raga bu guli tapta na saraga nupi bu phaba hongnabro. Nupi dugi mangli bam mingchat ki mamaldi pi da bayaro. Senpam haja khrabani. Imu manung tanaraga khara thunu pibi ko. Madam ai she Yare, madui kanaba le ro. Thopiro yare. Yare thopiro. ꯈꯪꯍꯟꯖꯕ ꯑꯃꯅ MFDCꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯐꯤꯜꯝ ꯑꯁꯤꯒꯤ ꯆꯦꯔꯤꯇꯤ ꯀꯥꯞꯄ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡ ꯑꯗꯨꯅ ꯄꯨꯒꯗꯕꯅꯤ ꯁꯣꯁꯦ ꯁꯤꯟꯅꯗꯒꯤ ꯉꯥꯏꯔꯤ ꯀꯩꯅꯦꯒꯤ ꯁꯤꯗꯤ ꯄꯨꯟꯁꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯥꯏꯁꯨ ꯈꯤꯇꯁꯨ ꯌꯦꯡꯗꯕ ꯑꯩꯅ ꯏꯋꯣ ꯁꯥꯕ ꯐꯪꯉꯛꯏꯗꯣ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯁꯥꯎꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯇꯥ ꯇꯧꯔꯛꯀꯅꯨ ꯅꯥꯔꯩꯒ ꯀꯣꯜꯂꯗꯅ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯨ ꯈꯤꯇꯪꯁꯨ ꯌꯦꯡꯕꯤꯗꯕ ꯑꯩ ꯌꯨꯝ ꯆꯠꯂꯗꯧꯅꯤ ꯄꯥꯕꯨꯡ ꯍꯌꯦꯡ ꯍꯜꯂꯛꯂꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯍꯟꯃꯤꯟꯅꯛꯇꯧ ꯂꯩꯈ꯭ꯔꯗꯨꯕꯨ ꯄꯥꯕꯨꯡꯅ ꯃꯇꯝ ꯈꯔ ꯌꯨꯝ ꯁꯪꯉꯝꯃꯣꯅ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯁꯪꯉꯣ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄꯩ ꯁꯪꯍꯧꯔꯣ ꯑꯗꯨꯝ ꯑꯩꯗꯤ ꯉꯁꯤ ꯆꯠꯂꯅꯤ ꯗꯍꯥ ꯑꯣꯐꯤꯁ ꯑꯃꯗꯤ ꯌꯨꯝꯒꯤ ꯆꯠꯅꯕꯤ ꯇꯣꯉꯥꯜꯂꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯑꯣꯏꯔꯤꯕꯗꯣ OC ꯏꯟꯆꯥꯔꯖꯅꯤ ꯌꯨꯝꯁꯤꯗꯗꯤ ꯑꯩꯕꯨ ꯏꯅꯝꯇꯛꯀꯩ ꯐꯨꯕꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯑꯣꯐꯤꯁꯇꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯗ ꯅꯪ ꯊꯕꯛꯇꯤ ꯆꯠꯂꯣꯏꯗꯅ ꯍꯣ ꯑꯩꯅ ꯐꯅꯕ ꯁꯤꯟꯈ꯭ꯔꯕꯅꯦ ꯊꯥꯖꯗ꯭ꯔꯒꯅꯦ ꯅꯃꯥꯟꯅꯕꯗꯨꯗ ꯐꯣꯟ ꯇꯧꯔ ꯍꯪꯉꯨ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯣ ꯀꯌꯥꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯣꯕ ꯐꯩ ꯐꯩ ꯆꯨꯝꯃꯝꯃꯗꯤ ꯐꯩ ꯆꯨꯝꯃꯝꯗ꯭ꯔꯕ ꯑꯩ ꯌꯨꯝ ꯆꯠꯀꯅꯤ ꯍꯥꯏꯁꯤꯅꯤ ꯌꯨꯝ ꯍꯜꯂꯣ ꯀꯤꯞꯁꯦ ꯍꯥ ꯂꯥꯎ ꯂꯥꯎ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯅꯇꯩꯃꯁꯨ ꯍꯜꯂꯛꯑꯦꯕꯀꯣ ꯌꯦꯡꯉꯨ ꯅꯃꯥꯡꯗ ꯑꯩ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯗꯒꯦ ꯌꯦꯡꯉꯨ ꯂꯥꯎ ꯂꯥꯎ ꯍꯣꯏ ꯆꯪꯉꯨ ꯂꯥꯎ ꯂꯥꯛꯏꯕ ꯅꯤꯄꯥꯁꯤ ꯅꯪ ꯑꯆꯝꯕꯅꯦ ꯈꯟꯕ꯭ꯔꯕ ꯍꯥ ꯅꯪ ꯈꯪꯕ꯭ꯔꯕ ꯑꯦꯋꯣ ꯑꯩꯒꯤ ꯐ꯭ꯂꯦꯛ ꯄꯣꯁ ꯍꯥꯞꯄ ꯀꯥꯔꯗꯣ ꯃꯥꯒꯤ ꯑꯉꯥꯡꯗꯨ ꯒꯨꯂꯤ ꯈꯔ ꯆꯥꯔꯨꯔꯦ ꯈꯔ ꯁꯣꯏꯔꯨꯔꯦ ꯈꯤꯇꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦꯒ ꯂꯥꯛꯑꯒ ꯅꯪꯅ ꯑꯣꯐꯤꯁꯇꯒ ꯅꯪꯅ ꯑꯐꯥꯎꯒ ꯁꯥꯔꯗꯅ ꯅꯪ ꯅꯃꯥꯏ ꯊꯥꯗꯣꯛꯑꯗꯅ ꯅꯪ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎꯒ ꯂꯩꯔꯤ ꯁꯦ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯌꯦꯡꯉꯨ ꯅꯇꯩꯃꯒꯤ ꯃꯃꯥꯏꯁꯦ ꯈꯨꯄꯥꯛꯅ ꯊꯥꯖꯟꯒꯦ ꯈꯨꯄꯥꯛ ꯑꯉꯥꯡꯗꯨ ꯏꯇꯩꯃꯅ ꯊꯥꯗꯣꯛꯔꯦ ꯍꯣ ꯊꯥꯗꯣꯛꯆꯈ꯭ꯔꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦꯅ ꯍꯔꯥꯎꯃꯟꯗꯅ ꯉꯥ ꯆꯔꯥꯗꯪ ꯊꯤꯜꯂꯨꯆꯣꯅ ꯍꯧꯖꯤꯛ ꯂꯥꯛꯏꯅꯦ ꯇꯥꯗꯣꯏꯕ ꯀꯤꯞꯆꯥ ꯉꯁꯥꯏ ꯅꯇꯩ
ꯏꯇꯩꯃꯅ ꯑꯣꯐꯤꯁꯇ ꯇꯧꯔꯛꯄꯗꯣ ꯅꯪ ꯃꯤꯉꯣꯟꯗ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯇꯥꯊꯣꯏꯕ 이때만지 꽈리기 맞게 잡아 볼릴 수 없잖아. 오피스키 타박 tꯧꯔꯤꯕꯁꯤꯡꯅ ꯌꯨꯝ ꯑꯃꯗꯤ 오피스키 타박시 동안 ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯑꯩ ꯀꯥꯏꯅ 이까이들이 ꯑꯗꯨ ꯕꯣ ꯅꯇꯩꯃꯒꯤ ꯃꯈꯨꯠ ꯌꯦꯡꯉꯨ ꯆꯥꯛ ꯆꯥꯔ ꯍꯟꯈ꯭ꯔꯣ ꯁꯦ ꯍꯥꯎꯅ ꯃꯆꯨ ꯇꯥꯅ ꯊꯣꯡꯉꯨ ꯆꯪꯉꯨ ꯀꯤꯞꯁꯦ ꯆꯥꯔꯒ ꯍꯟꯈ꯭ꯔꯀꯣ ꯆꯪꯉꯨ ꯐꯖꯅ ꯃꯆꯨ ꯇꯥꯅ ꯊꯣꯡꯉꯣ ꯉꯁꯤꯗꯤ ꯐꯖꯅ ꯏꯠꯊꯔꯒꯦ ꯀꯤꯞꯁꯦ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡꯗꯨ 이호 말아보라 이요. 맞아.